Jiribam District ki CSO Singh Ima Maira Paibi Singh Amadi District Hospital Monitoring Committee Jiribam Ngasi Jiribam gi Amatangairba Pamung Yankai Legedaba Hospital gi OPD Amadi Medical Office Thong Lonsikhre Ngasi Hospital Sigi OPD Amadi CMO Office ki Thong Lonsiliba Matung Pomi Singa Unabada Monitoring Committee ki Convener N Sadananda Maitena Pungdora Kibada Jiribam Hospital Sigi Mapung Pava District Hospital ama Ohenbiu Hospital ama gi lepham thokpa staff sing Dr. Singh amadi equipment sing matik sana thambiu haiduna lengak ta takna duna lakhibani handak nongna medical officer yauna Dr. Singh gi mahut thabiraktabana transfer tawkiba si yaningde Dr. Yawat pa leiringai cherekta CMO yauna Dr. Singh amadi jiriba masida coronavirus paktakna sandrokpa matam aduda masagi duty thadoktuna chen khraga thiba khangdana leirakhi Hozugna grade 4 ke doctor Amadi Puti medical superintendent oina hapsilak pasida jiribam miyamna yabangam loy hospital amagi CMO oibagi qualify oidaba doctor amada CMO ge in charge piba yaroi doctor piba ngamdaba oirabadi hospital asigi lerabba doctor transfer tawkiba adu lising ni kun gamanga gi January ama phawbagi manungda kakkadabani haikibo wafam ngasi phawba mari lenaba thabakta onthok piraktri jiribam asibu inthoktuna Nakoina Thokpa Leiro, Hyba Matagumna, Tawa, Sadaba, Maram Singh Asidagi, Hospital Sigi, OPD, Amadi, Mato, Drava CMOgi, Office, Nasidagi, Matam Kakana Miamgi, Apamba, Amadi, Miamgi, Ihul Kanga, Tabak, Lengak na Tobirak Triba Pauba, Thong Lonsikhre Haikre. Corona leering matamdagi jiribam hospital da thabakti karaktaba aduga tolopti tha kodingi kairaga lorumba doctor ama matamduki disi samna hariba doctor si karai chakrage na thibada thiba khangidradana jiribam dagi doctor ama mangre haidana koi seron bhawa thokraba adugumba doctor amana ngasi amuk DMS insa joina order thokpirakpase lenga kasina jiribam bu ta sengna nuksibidre jiribam ki praja jingna aikoina laujai hospital da matik saba Dr. Singh Thambiu haijana aikoi ki committee amadi jiribam ki prajana demand tawdana laksabani tarik 1 bawgi manungda adu pibi ratragana hana leiramba Dr. Singh ado adum lengdana lehenbiu thokibu order du cancel tawbiu habidi matik saba doctor thabirakpa ngamdragadi leiramiba matik saba sing do adum lehenbiu adu pung asi bawbachdaita order su cancel tawraga anobu order su thokpiraktre loinana aikoi ki hojik hana leiba Dr. Singh su amu halakpasu tawdre maram aduna ngasidagi asum laba hospital gi OPD ase masi aikoina hojik solon janjare